Matamgi Manipuri Wari channel asibu tabiriba khwai pumnamakpu taramna ukchari ngasi amuk lawirasi Tingkhanggi Leirang humfudra taruk suba tangka rasidu susut kablai mahausagum yaw tawrakhidre nando sumakha tana amuk hanglai Khumo karamba thabaki lupa kya lawba ha lak yang Haiba loisindringai nandodu sauningmagi mayaina rasigi mamaiduda khupakna set anirak ahumlak on dana thazili rasisu makhutna mamaiduda thamlaga susut kablai Sunil suhandakti wanganglai aduk yamba paisa dudi itaimadi kana dagi lawriba Rasidu khumlakte hi kapi nandosu sauningbada lore rasigi lengjum anidu pairaga Khumo karigino nangna tumina larise paisa du nangna kana dagi lawrubano aduk yamba paisa du karai da thamkhrabano haibnei Rasidu matangduda tumina laithokpa ngamdre asengbadu amatta chithadana haidoklaga masagi maral pumnamak nandoda hairaga ngakpiyu haizarage khalladuna mapidu fatfat taithoklaga nandoda kirup yenglaga Moi baba ai di khangde Rasna thabak hapini haizilaga lawrakpani paisa dusu aigi khutta matal hewde Rasna more karbar tobada manghan khare Sunil namu adu itaimadi khangliba natro khangi Nando du makoktu wangka kre matasana situda makoktu ngatharaga Ras kadai dile aigi phone sida yam thuna call to Asi hairaga phone du Rasida pirai Rasisu makhutu thak niklaga phone du lawraga Ras ki number du da call tawi Rasu ring amani chatpaga paikhalai Hello Hey ai wa haigi lau thadu Rasisu thadu nando du khonjal du tablapna paisa du kana dagi lawrubano na hangu Rasisu nando na haibadu maktawi Rasu shitana kari leire numit le Nando du fukhawgalai Rasisu masadu pakhatna Nangna lawrakiba lak yankhay do kadai da laikre adu haujiktana haunarise kaigino nene more karbar mangkraba natro haujikti nang nayumdura leiba yaramnaroine minai machaduna thigalabo Sunil du paishilai Rasidagi phone du tap mullaga Hey Ras kanano nangna minai macha hairibda ha Rastiyam ushitana nokladuna Noidi khangdabro aikhoi nene na minai macha haibududa aidi punsibadu minai macha maluri Nando du Rasida faini yengi Rasisu fukhawgalaga laukshilai Hey Ras nang kadai dilai nangi lepham yam thuna hairo nang bui khuchina pena halamlaga ai sirabasu sikrage Sunil su khanglaw lawrai Ras nang na syam nokstrise karino ha Nando du Rasidu khangin inthoklaga Sunil dagi phone du tap mullaga nang gumanasu aigi chada minai habyabro nama na pana waraktaba aigi ming sizinarga hurana lala mingondagi lokshina paisa mayamdo puraga law aduga nangi na nesishu aiga leminaba ngamlaroi sagilam chatpa noi jungle dara karino pulap leminaruro Rasu sawgalai nangi na tuduni inselaga lawba paisa ni mawa mapuroi babu mahi thazilaga ngauna bo honariba mamogi nupi aigi ne ine duni mamobu ngauna ba magi khubang nungda lainaba nenena mahi mayam thazin khrabani kitangari mamu ngawrakadaba Nando du ingak na Rasida yenglaga Ras na haribase chumbra Makhada khon kanarak patabadagi punsibasu kumtharakpani Ras ki khonjal du tabada sanariba wari du karino leptak tawraga tai Rasisu Nandogi makhung du da kolaga Moi baba ai lale pumnamak aina wakal thenbi oirubanani ai bomukta ngakpiu ai mai bidu da chatlaga lai khurum thoklurage Nando di gyan pung mamam kre Rasimak namabu adumna tawrambadi manga chap manai chumdring leplaga laikre Sunil Sunandogi makhuttagi phone du lawraga sauna hairai Hey Ras nang imung manung ni khalaga asum yengmani nang nei khubu shitrise karigino
ꯆꯒꯠ ꯉꯥꯡꯅꯗꯅ ꯀꯥꯟꯅꯗꯦ ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯄꯨꯟꯁꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯦ ꯁ꯭ꯇꯤꯌꯔꯗꯨ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯅꯤꯜꯗꯒꯤ ꯐꯣꯟꯗꯨ ꯃꯥꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯔꯥꯖ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯑꯩꯁꯦ ꯑꯄꯪꯕ ꯅꯠꯇꯦꯅꯦ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯤ ꯅꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯑꯐꯕ ꯁꯥꯔꯤꯗꯣ ꯊꯥꯖꯔꯨꯅꯨꯅꯦ ꯃꯥꯅ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯤ ꯅꯪꯇ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯏꯖꯕꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯂꯥꯏꯖꯕꯨ ꯍꯥꯟꯅꯕ ꯄ꯭ꯂꯥꯟ ꯀꯌꯥꯔꯛ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯥꯅ ꯉꯝꯂꯤꯕꯨ ꯂꯥꯏꯖꯒꯤ ꯅꯪꯒꯟꯗ ꯏꯁꯇꯤꯐꯥꯎ ꯊꯥꯗꯕꯅꯤ ꯔꯥꯖ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯅꯪꯅ ꯆꯦꯜꯂꯕꯁꯨ ꯑꯩꯅ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ ꯅꯪ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯄꯨꯟꯁꯤꯕꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ ꯔꯥꯖꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯗꯤ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯃꯣꯏꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄꯅꯤ ꯅꯪꯅ ꯊꯤꯔꯛꯂꯕꯁꯨ ꯑꯩꯗꯤ ꯐꯪꯒꯅꯤ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯑꯃꯅ ꯅꯪꯒ ꯑꯍꯦꯟꯕꯒꯅ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯅꯪꯇꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯗꯕꯅ ꯗꯞ ꯇꯧꯕꯗ ꯀꯤꯗꯨꯅ ꯆꯦꯟꯕꯒꯤ ꯋꯥꯅꯤ ꯔꯥꯖꯇꯤ ꯆꯦꯟꯕꯤꯒꯗꯕ ꯂꯩꯇꯦ ꯑꯩꯕꯨ ꯐꯪꯅꯕꯗ ꯊꯤꯔꯛꯎ ꯁꯨꯅꯤꯜꯅ ꯑꯃꯨꯛ ꯁꯅꯥ ꯐꯣꯟꯗꯨ ꯊꯝꯃꯨ ꯑꯉꯥꯎꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯦꯛ ꯑꯣꯛꯇꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯨ ꯌꯦꯡꯉꯨ ꯑꯉꯥꯎꯕꯅ ꯌꯨꯝ ꯃꯩ ꯊꯥꯔꯕꯗꯤ ꯆꯥꯛꯄꯅꯤ ꯍꯧꯖꯤꯛ ꯆꯥꯛꯄ ꯍꯧꯔꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯆꯦꯛꯁꯤꯜꯂꯨ ꯑꯦꯟꯖꯦꯜꯗꯣ ꯀꯔꯝꯕ ꯃꯤꯁꯤꯅꯣ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯊꯪꯗꯤ ꯂꯥꯏ ꯄꯨꯟꯁꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇꯗꯅ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ ꯂꯥꯏꯖꯒ ꯃꯦꯝꯊꯣꯏꯒꯒꯤ ꯃꯃꯥꯡꯗ ꯐꯣꯟꯗꯨ ꯇꯥꯏ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯟꯗꯣꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯈꯨꯠ ꯈꯨꯠꯇꯨꯝꯗꯨ ꯇꯥꯁꯤꯜꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯈꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯔꯥꯁꯤꯗꯨ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯔꯥꯁꯤꯁꯨ ꯂꯩꯃꯥꯏꯗꯨꯗ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯊꯛꯇ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯈꯤ ꯅꯟꯗꯣꯅ ꯁꯨꯅꯤꯜ ꯄꯨꯂꯤꯁꯇ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧ ꯔꯥꯖꯇꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯍꯥꯏꯈꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯁꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯅꯣꯡꯃꯩꯗꯨ ꯄꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯀꯨꯝꯊꯔꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯀꯣꯜꯂꯒ ꯗꯗꯥ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯅꯣ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯥꯏꯖ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯂꯥꯏꯖ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯗꯗꯥ ꯑꯁꯥꯎꯕꯗꯣ ꯑꯝꯇ ꯐꯥꯊꯕꯤꯌꯨ ꯗꯗꯥ ꯃꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯗꯗꯥꯁꯦ ꯑꯝꯇ ꯈꯥꯝꯃꯨ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯨꯅꯤꯜꯒ ꯃꯦꯝꯊꯣꯏꯒꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯅꯤꯜꯅ ꯁꯅꯥ ꯉꯥꯏꯈꯣ ꯐꯤꯡꯒꯠꯀꯅꯨ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯒꯅꯨ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯝꯇ ꯇꯞꯊꯧ ꯔꯥꯁꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯁꯅꯥ ꯅꯣꯡꯃꯩꯗꯨ ꯏꯃꯥꯗ ꯄꯤꯌꯨ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯃꯦꯝꯊꯣꯏꯗꯨ ꯃꯆꯤꯟꯗꯨ ꯄꯦꯠꯊꯣꯛꯂꯒ ꯁꯠ ꯈꯨꯝꯂꯛꯏ ꯇꯥꯅꯤꯡꯗꯦꯗ ꯏꯆꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯑꯣꯜꯂꯛꯇꯨꯅ ꯏꯃꯨꯡꯁꯦ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯦꯗꯅ ꯃꯥꯅꯤ ꯔꯥꯁꯤ ꯅꯪꯇꯅ ꯊꯣꯛꯍꯟꯕꯅꯤ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯤꯗꯨ ꯀꯞꯂꯤ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯅꯟꯗꯣꯅ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯌꯥꯝꯗꯨ ꯅꯟꯗꯣꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯅꯟꯗꯣꯁꯨ ꯌꯥꯝ ꯁꯥꯎꯅ ꯔꯥꯁꯤꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗꯨ ꯄꯥꯏꯔꯒ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯌꯨꯝꯗꯁꯨ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯅꯄꯥꯝꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯔꯥꯖꯀ ꯂꯨꯄꯥ ꯂꯥꯛ 50ꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯈꯨꯠꯇ ꯁꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯅꯪ ꯐꯪꯅꯕ ꯊꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯟꯗꯣꯗꯨ ꯔꯥꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯗꯨ ꯀꯔꯤꯝꯇ ꯍꯥꯏꯅꯗꯦ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯁꯤꯗꯨ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ ꯅꯟꯗꯣꯁꯨ ꯔꯥꯁꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯔꯥꯁꯤꯁꯨ ꯁꯣꯔꯣꯛꯇꯨꯗ ꯎꯞꯅ ꯇꯨꯁꯤꯜꯂꯤ ꯅꯟꯗꯣꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯒꯦꯠꯇꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯔꯥꯁꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯗꯨꯅ ꯒꯦꯠꯇꯨꯗ ꯊꯤꯜꯂꯒ ꯃꯈꯣꯏ ꯕꯕꯥ ꯒꯦꯠꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯔꯥꯁꯤꯅ ꯒꯦꯠ ꯋꯥꯡꯃꯗ ꯀꯞꯂꯤꯕꯗꯨ ꯅꯟꯗꯣꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯟꯗꯣꯁꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯁꯅꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯔꯥꯁꯤ ꯎꯗꯕꯗꯨꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯕꯥ ꯏꯃꯥꯗꯤ ꯂꯥꯏꯖꯥ ꯅꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯃꯥ ꯂꯣꯏꯔꯕꯅꯤ
Hꯧzik numidangsidabu imadu karaida chatlamdino baba asawbadu khara fathabiyu. Sigera changera ma haktaki ei pungloi loiredana kanadi yumda chatsi ahenbado mathanda thamba nugaiti. Baba imadu yumda kopshilaga phajana leiminu maral kaya leirabasu phatanungda thoklabadi ahenbana kashu nugairoi. Mana tawbana mana phangmani ai maga leiba kire adugane noida aina haigadabadi ekhoi yehenbagi anjaldo rasna hatpani haiba ahenbada khanganba yaba natriko khangillabasu rasdo thibe yaba thiraga ekhoi gi khutta leiraba matungda ingna tapna khangansi hojik mana leiriba phibam sida asigi pause hek tahalubada ekhoi na mabu thingba ngamloi. Sunil na khumlai. Hoi tacho Ichasa noi bu yumda chatlasi kaidawrage ipagi kokse bang sagalakra kainom tawre. Nando na chatlasi haibaduda memthoidi laizada tingak yenglai. Sunil sumayambagi matawdu yengba ngamdre punsibabu themlai. Sana yumda chatnaba tawro itei masu leitri nanau hembagi matawduni ai tachogi matawse yengba ngamdre. Memthoidu laizagi makuttuda khangpai paishilai. Laizasu memthoida nungaitani yengi punsibasu fukhawgalaga. Kaka ai yumduda khong thangjinba ngamlar adubu ai tuminadi leithokloi rasbu phangnaba thigani. Nando su handakti sawgalai. Oh phare aina sukyamna haibasida nang yadraba natro. Wahai se hairaga Nando du makha taramdana makoktu pairaga khangpham phamthaki. Punsibasu mamittu lakthoklaga Nando gi lengjum aniduda pairaga yam pakhatna. Baba kaidawrage? Sunil ga laizagasu chensilai. Tacho Nando du mamittu ushinkhi punsibadu Nando gi mamaiduda nalaga mathwai yam wana taha hanglai. Baba kaidawrage se mit. Nando du mamittu tapna pangthoklaga tablap hairai. Ai kaisu tawde kok se ngawi. Punsibasu pakhatna. Se adudi hogasi se. Asi hairaga punsibadu Nando bu tapna hugatpiduna sofa sheettuda ngathahallaga famhalli. Sunil du punsibada yenglaga yumda chatlo haibagumna ingit tawrai. Punsibasu matangdu yaurabanina yengsinadaba saraga nathaiba ngamdre nakanda lepliba laizadon silaga. Laiza nangi segi diary gado lauro baba se doctor de yenghalaga yumda chatlase. Hoi. Ita thazadana chatsi hairakpaduda laizasu harauzai hatu mathakta kakhatki. Nando sumagi makok chakpada horai. Aina leirisibu kadaidano? Punsibaga Sunilga du ngakchanana yengnai. Nando su punsibaga Sunilga da yenglaga makha tarai. Ihi nuishu leibore yumda chalamagi namana sauramlani. Punsibasu mapada yenglaktuna. Baba Memthoina. Sana doctor nate lai khurumdaba yaroi ngasai rasna so hairakhribaduni itei se wakhal ama tawri. Indomja adudi ngasidi nungairoi yumdoina pothalurage. Laizasu hatu kumtharai. Punsibana Nando gi lengjumduda kolaga. Baba tapna hogase. Nando su tablapna hogatli. Ka indomja chalukigi. Hoi ekoi he ngana lake. Memthoi su hoi haibagumna makok namlai. Laizasu memthoida nungaitana. Indomja chalukigi hayeng ngana lau ko. Ningthina layuko Laiza. Hoi Indomja. Ashumna punsibaga Laizagasu Nando na namdana pukre. Memthoiga Sunilga sunungaitana mangolduda leplaga lehawi. Matam khara harau leminarambanina memthoidu mathwai yamna nungaizade susut kablai. Sunil du ngakchanana yenglaga. Kaino nangna kaptharaisina? Sanaga Laizaga chatkibase ai yamna nungaite. Makhoi baba imungse ichikchi hore. Sunil di nokfit tawraga. Lak khana chainarabasu mama mapa machi manau haibasidi awaba tarakpa matamda natraga karino thodok ama hek thokpada asawada mangkibani amatta oikibani. Sanana lak saurasu
ꯃꯥꯒꯤ ꯐꯠꯇꯅꯕ ꯃꯈꯣꯏꯅ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯕꯤ ꯆꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯈꯟꯕꯗꯨꯃꯛ ꯉꯁꯤ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯩꯉꯥꯛ ꯄꯤꯕꯤꯕꯒꯤ ꯋꯥꯅꯤ ꯂꯨꯝꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯂꯨꯝꯂꯤꯕꯅꯤ ꯃꯦꯝꯊꯣꯏꯗꯨ ꯃꯔꯛ ꯁꯠꯊꯠꯂꯛꯏ ꯃꯄꯥꯗꯤ ꯂꯨꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯃꯥ ꯁꯥꯕꯤ ꯂꯥꯏ ꯍꯣꯔꯤꯗꯨꯗꯤ ꯅꯨꯡꯁꯤꯔꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯣꯏꯖꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯏꯇꯩꯃꯅ ꯉꯁꯤ ꯃꯆꯥꯒꯤꯗꯃꯛ ꯑꯣꯏꯖꯕ ꯊꯤꯔꯨꯕꯒꯤꯅꯤ ꯇꯥꯆꯧꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯦ ꯑꯗꯨꯕꯨ ꯐꯅ ꯂꯥꯛ ꯑꯣꯏꯗꯨꯅꯁꯨ ꯏꯇꯩꯃꯅ ꯃꯤ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯏꯇꯩꯃꯅ ꯃꯤ ꯍꯥꯠꯂꯨꯔꯕꯁꯨ ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯄꯦꯟꯗꯕ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯕꯁꯨ ꯃꯈꯨꯠꯃꯛꯅ ꯃꯃꯥꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯍꯦꯟꯕꯅ ꯃꯃꯥꯕꯨ ꯁꯣꯏꯗꯅ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯤ ꯃꯔꯥꯜ ꯐꯅ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯔꯝꯁꯦ ꯑꯥ ꯌꯧꯅ ꯈꯪꯕꯅꯅꯤ ꯄꯨꯟꯁꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯏꯇꯩꯃꯗ ꯋꯥ ꯑꯀꯟꯕ ꯑꯃꯐꯥꯎ ꯍꯩꯗꯕ ꯃꯈꯩ ꯃꯥꯅ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯍꯦꯟꯕꯒꯤ ꯈꯜꯂꯒꯅꯤ ꯃꯁꯦ ꯅꯪ ꯑꯩꯅ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯊꯧꯁꯤꯅꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯊꯗꯠꯄ ꯌꯥꯗꯦ ꯑꯆꯦꯠꯄ ꯀꯤꯁꯤꯅ ꯀꯤꯗꯨꯅ ꯊꯝꯕꯅꯤ ꯁꯤꯅꯤ ꯀꯔꯤꯅꯣ ꯃꯪꯒꯣꯜꯁꯤꯗ ꯀꯤꯁꯤ ꯀꯤꯔꯝꯃꯤꯁꯤꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯁꯦꯝꯕ ꯆꯪꯂꯛꯄ ꯈꯪꯍꯧꯗꯦ ꯃꯦꯝꯊꯣꯏꯗꯨ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯏ ꯍꯨꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯂꯩꯁꯦꯝꯕꯗꯨ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯔꯛꯏ ꯕꯕꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯗꯔꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤꯁꯤꯕꯣ ꯅꯃꯥꯒꯤ ꯋꯥ ꯂꯩꯔꯤ ꯅꯪꯒꯤ ꯒꯥꯔꯤꯗꯤ ꯔꯟꯕꯤꯔꯅ ꯄꯨꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯀꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯕꯣ ꯕꯕꯥ ꯑꯩ ꯑꯝꯇ ꯍꯪꯂꯨꯒꯦꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯗꯨ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯨꯅꯤꯜꯗꯨ ꯇꯍꯥ ꯇꯍꯥ ꯉꯥꯏꯈꯣ ꯂꯩꯁꯦꯝꯕ ꯍꯪꯂꯨꯅꯨ ꯅꯃꯥꯗꯣ ꯕ꯭ꯂꯠꯇ ꯏ ꯍꯥꯏꯒꯠꯂꯤꯕꯅꯤ ꯆꯩꯖꯔꯛꯀꯅꯤ ꯂꯩꯁꯦꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯕꯕꯥꯒ ꯈꯠꯅꯔꯤꯔꯣ ꯈꯠꯅꯗꯦ ꯁꯅꯥꯒ ꯂꯥꯏꯖꯒꯗꯣ ꯅꯪ ꯕꯥꯆꯧꯍꯣꯏ ꯂꯥꯛꯑ ꯄꯨꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯆꯔꯤꯅꯤ ꯁꯨꯅꯤꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯛꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯑꯣ ꯀꯦꯡꯕꯗꯨ ꯊꯦꯝꯂꯒ ꯄꯨꯈ꯭ꯔꯕ ꯂꯥꯏꯖꯗꯤ ꯃꯥꯆꯧꯅ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯁꯨꯝꯕꯤꯔꯅꯤꯗꯣ ꯍꯟꯗꯛꯇꯤ ꯁꯨꯝꯃꯔꯣꯏ ꯅꯪ ꯕꯥꯆꯧꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥ ꯃꯥꯆꯧ ꯇꯥꯟꯊꯣꯛꯈ꯭ꯔꯦꯕ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯏꯇꯩꯃꯅ ꯇꯧꯔꯝꯕ ꯑꯔꯣꯜ ꯑꯊꯨꯞ ꯔꯥꯖꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯅꯣꯏ ꯕꯥꯆꯧꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯏꯃꯨꯡꯗ ꯁꯥꯔꯒ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯋꯣꯏꯕ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯦꯟꯕꯒꯤ ꯃꯇꯧꯃꯛꯅꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯇꯩꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯔꯥꯖ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯑꯣꯏꯔꯝꯃꯤ ꯍꯥ ꯔꯥꯖꯅ ꯃꯍꯥꯄꯥꯄꯤꯗꯨꯅ ꯑꯗꯨꯗꯤ ꯀꯦꯡꯕꯗꯤ ꯀꯩꯗꯧꯔꯤꯕ ꯍꯌꯦꯡꯗꯒꯤ ꯔꯥꯖ ꯊꯤꯕ ꯍꯧꯔꯗꯕꯅꯤ ꯁꯅꯥꯅ ꯔꯥꯖ ꯍꯥꯠꯀꯅꯤꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯇꯅ ꯍꯧꯖꯤꯛꯅꯦ ꯂꯟꯖꯥꯎ ꯑꯃꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯜꯗꯨ ꯆꯪꯈ꯭ꯔꯦ ꯂꯩꯁꯦꯝꯕꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕ ꯍꯣꯏꯗꯨ ꯌꯨꯝ ꯌꯧꯔꯦ ꯃꯇꯝꯗꯨꯁꯨ ꯐꯅ ꯊꯦꯡꯂꯦ ꯔꯤꯇꯥꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯗꯨ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯟꯗꯣꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯈꯤ ꯅꯟꯗꯣꯁꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯄꯥꯕꯨ ꯁꯝꯂꯒ ꯆꯪꯂꯛꯏ ꯂꯥꯏꯖꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯆꯠꯂꯤ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯎꯕꯗ ꯔꯤꯇꯥꯗꯨ ꯏꯉꯛ ꯉꯛꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯍꯣꯏꯁꯨ ꯃꯥꯡꯒꯣꯜꯗꯨ ꯀꯥꯈꯠꯂꯛꯏ ꯂꯥꯏꯖꯅ ꯅꯦꯅꯦ ꯍꯥꯎ ꯁꯅꯥ ꯁꯔꯁꯤ ꯀꯩꯗꯧꯔꯒꯦ ꯃꯦꯗꯥꯝꯗꯤ ꯀꯗꯥꯏ ꯅꯟꯗꯣꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯏ ꯔꯤꯇꯥ ꯅꯈꯣꯏ ꯃꯦꯗꯥꯝꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯄꯟꯕ ꯌꯥꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯁꯨ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯆꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯆꯪꯍꯜꯂꯝꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯔꯥꯁꯤꯗꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯅ ꯔꯤꯇꯥꯗ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯍꯧꯖꯤꯛ ꯅꯟꯗꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯇꯥꯗꯤ ꯉꯛꯆꯥꯅꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯅꯦꯅꯦ ꯕꯕꯥꯅ ꯁꯥꯎꯕꯒꯤ ꯄꯪꯍꯥꯏ ꯍꯩꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨ ꯁꯅꯥ ꯍꯦꯟꯕꯗꯨ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯤ ꯂꯩꯔꯤꯁꯦ ꯄꯨꯟꯁꯤꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯥ ꯍꯦꯟꯕꯕꯣ ꯂꯩꯖꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯣ ꯑꯩ ꯕꯕꯥꯁꯦ ꯃꯥꯒꯤ ꯀꯥ ꯐꯥꯎ ꯄꯨꯁꯤꯜꯂꯝꯃꯒ ꯂꯥꯛꯀꯦ ꯍꯣꯏ ꯗꯗꯥ
ꯂꯥꯏꯖꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤ ꯅꯟꯗꯣꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪꯁꯨ ꯆꯠꯂꯨ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯅꯥꯎꯗꯣ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯍꯣꯏ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯅꯟꯗꯣꯕꯨ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯊꯅꯝꯂꯒ ꯑꯍꯦꯟꯕꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯂꯥꯏꯖꯁꯨ ꯊꯣꯡꯗꯨꯗ ꯀꯣꯛ ꯊꯤꯜꯂꯒ ꯍꯦꯟꯕ ꯍꯦꯟꯕ ꯑꯁꯣꯝꯗ ꯑꯍꯦꯟꯕꯗꯨ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯎꯄꯨꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯆꯛꯈꯥꯏꯔꯒ ꯋꯥꯈꯜꯗꯨ ꯐꯥꯊꯕ ꯉꯝꯗ ꯐꯤꯔꯣꯜ ꯃꯊꯛꯇꯨꯗ ꯂꯣꯡꯅ ꯇꯨꯝꯂꯒ ꯑꯦꯟꯖꯦꯜꯒꯤ ꯐꯣꯇꯣꯗꯨ ꯀꯣꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯀꯞꯂꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯝꯕꯗꯨ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯇꯨꯝꯂꯝꯕꯗꯨ ꯂꯣꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯂꯥꯏꯖꯒ ꯔꯤꯇꯥꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯑꯍꯦꯟꯕꯗꯨ ꯉꯛꯅ ꯏꯇꯩꯃ ꯂꯥꯏꯖꯗꯨ ꯄꯥꯈꯠꯅ ꯑꯍꯦꯟꯕꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯂꯗꯨꯅ ꯍꯦꯟꯕ ꯅꯪ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯑꯍꯦꯟꯕꯗꯨ ꯂꯥꯏꯖꯒꯤ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯥꯆꯧꯗꯤ ꯍꯦꯟꯕ ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯍꯦꯟꯕꯁꯨ ꯂꯥꯏꯖꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯄꯨꯟꯁꯤꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯈꯟꯀꯣꯟ ꯀꯣꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯑꯍꯦꯟꯕꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨ ꯏꯇꯩꯃꯒ ꯇꯥꯆꯧꯒꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯅꯣꯏ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯆꯠꯂꯣꯏ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ ꯇꯥꯆꯧꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯆꯦꯠ ꯇꯥꯔꯕ ꯋꯥꯔꯕ ꯊꯃꯣꯏꯁꯦ ꯀꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯒꯅꯤ ꯇꯁꯦꯡꯅ ꯇꯥꯆꯧ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯇꯥꯆꯧ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯁꯦ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ ꯁꯤꯕ ꯌꯥꯔꯣꯏ ꯑꯦꯟꯖꯦꯜꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯕꯅꯤ ꯑꯍꯦꯟꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗꯨ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗꯨꯗ ꯀꯣꯜꯂꯗꯨꯅ ꯂꯥꯏꯖꯒ ꯔꯤꯇꯥꯒ ꯑꯣꯟꯁꯤꯜꯂꯒ ꯅꯦꯅꯦ ꯂꯥꯏꯖꯒ ꯆꯥꯛ ꯊꯤꯔꯨꯔꯣ ꯕꯕꯥꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒꯦ ꯔꯤꯇꯥꯁꯨ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯂꯥꯏꯖꯥ ꯃꯈꯥꯗ ꯀꯨꯝꯂꯁꯤ ꯔꯤꯇꯥꯒ ꯂꯥꯏꯖꯒꯗꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯃꯈꯥꯗ ꯀꯨꯝꯂꯁꯤꯁꯦ ꯕꯕꯥꯗꯣ ꯅꯪ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯄꯥꯈꯠꯍꯧꯕꯅꯤ ꯑꯍꯦꯟꯕꯁꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯇꯥꯆꯧ ꯑꯩ ꯃꯣꯏꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯔꯥꯁꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯕꯨ ꯊꯦꯝꯂꯛꯏ ꯍꯦꯟꯕ ꯕꯕꯥꯗ ꯂꯥꯟꯅ ꯈꯜꯂꯨꯒꯅꯨ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ ꯕꯕꯥꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯑꯍꯦꯟꯕꯗꯨ ꯏꯉꯛꯉꯛꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯃꯈꯥꯗ ꯕꯕꯥꯒ ꯇꯥꯟꯅꯔꯨꯔꯁꯤ ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯃꯌꯥꯝꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯟꯗꯣꯗꯤ ꯑꯍꯦꯟꯕꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨ ꯎꯔꯒ ꯃꯊꯃꯣꯏꯗꯨ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯀꯩꯁꯨꯝ ꯇꯧꯗꯕ ꯁꯥꯔꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯅꯤꯗꯨꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯅꯟꯗꯣꯁꯨ ꯇꯞꯂꯞꯅ ꯍꯧꯗꯣꯔꯛꯏ ꯍꯦꯟꯕ ꯅꯪ ꯕꯕꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯅꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯕꯕꯥꯕꯨ ꯁꯤꯕ ꯌꯥꯕ ꯊꯕꯛꯅꯤ ꯉꯁꯤꯗꯒꯤ ꯅꯃꯥꯗꯣ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯔꯣꯏ ꯅꯪꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯤ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ ꯅꯟꯗꯣꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯍꯦꯟꯕꯗ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯦꯜꯒꯤ ꯃꯇꯥꯡꯗꯨꯕꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯇꯥꯔꯝꯕꯗꯨ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯕꯕꯥ ꯑꯩ ꯃꯥꯃꯣ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯨꯏꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯍꯦꯟꯕ ꯅꯪ ꯐꯤꯡꯒꯠꯀꯅꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯟꯗꯣꯁꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯉꯥꯏꯈꯣ ꯍꯦꯟꯕ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯂꯁꯨ ꯔꯥꯖꯇꯣ ꯌꯨꯝꯗ ꯂꯩꯇꯦ ꯅꯪ ꯀꯀꯥꯒꯁꯨ ꯇꯥꯟꯅꯔꯕꯅꯤ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯐꯪꯂꯔꯣই ꯄꯨꯂꯤꯁꯇ ꯂꯣꯠꯅ ꯊꯤꯍꯜꯂꯁꯤ ꯑꯍꯦꯟꯕꯗꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗꯦ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯕꯕꯥ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯇꯥꯆꯧ ꯁꯦ ꯑꯩꯕꯨ ꯈꯥꯝꯒꯅꯨ
ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯕꯕꯥꯕꯨ ꯉꯥꯎꯅꯕ ꯁꯤꯟꯕ ꯃꯥꯒꯤ ꯔꯥꯁ ꯍꯥꯏꯔꯤꯗꯣ ꯃꯃꯥ ꯃꯄꯥꯗ ꯁꯣꯛꯂꯒ ꯃꯥꯅ ꯂꯣꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯕꯨ ꯈꯪꯆꯤꯡ ꯆꯤꯡꯊꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯒ ꯍꯦꯟꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯎ ꯃꯥꯅ ꯂꯣꯠꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯗꯣꯏꯅꯣ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯒꯠꯀꯗꯕꯁꯦ ꯂꯨꯄꯥ ꯂꯥꯛ 50ꯗꯨ ꯀꯅꯥ ꯀꯅꯥꯗꯒꯤ ꯂꯧꯔꯨꯕꯅꯣ ꯑꯗꯨ ꯍꯥꯟꯅ ꯊꯤꯒꯠꯈꯤꯁꯤ ꯑꯍꯦꯟꯕꯗꯨ ꯉꯛꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯂꯥꯛ 50 ꯂꯥꯛ 50ꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯈꯤꯗ꯭ꯔꯕꯗꯤ ꯕꯕꯥꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏꯔꯅꯤ ꯄꯩꯁꯥꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯂꯩꯔꯤꯕ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯥꯟꯆꯥꯡꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯄ ꯇꯥꯕꯅꯤ ꯂꯨꯔꯤꯕꯁꯦ ꯃꯈꯣꯏꯅ ꯂꯧꯔꯝꯂꯤꯕ ꯃꯤꯗꯨ ꯈꯪꯗꯕꯁꯤꯅꯤ ꯅꯟꯗꯣꯗꯨ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯃꯥꯏꯗꯨꯗ ꯈꯨꯝꯖꯤꯜꯂꯒ ꯈꯪꯗ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯐꯅꯤ ꯈꯟꯕꯗ ꯇꯧꯔꯣ ꯅꯟꯗꯣꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯩ ꯇꯂꯛꯇꯨꯗ ꯔꯤꯇꯥꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯔ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯁꯅꯥ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯅꯟꯗꯣꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯃꯆꯤ ꯏꯂꯦꯡ ꯂꯦꯡꯗꯅ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯔꯤꯇꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯑꯉꯥꯡ ꯃꯈꯩꯒ ꯅꯣꯏ ꯆꯥꯃꯤꯟꯅꯔꯣ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯨ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯗꯨ ꯃꯄꯥꯗꯨ ꯊꯦꯝꯖꯤꯜꯂꯛꯏ ꯕꯕꯥ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯦꯟꯕꯒ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ ꯄꯨꯝꯅꯃꯛ ꯅꯆꯥꯅꯤꯅ ꯊꯦꯡꯅꯒꯅꯤ ꯕꯕꯥ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯅꯟꯗꯣꯗꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯁꯅꯥ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯅ ꯅꯟꯗꯣꯗꯨ ꯊꯦꯝꯂꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯍꯦꯟꯕꯒꯤ ꯀꯥꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯍꯦꯟꯕꯗꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒ ꯇꯨꯝꯂꯩ ꯂꯥꯏꯖꯅ ꯔꯤꯇꯥꯒ ꯇꯨꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯉꯟꯅ ꯍꯧꯒꯠꯂꯛꯏ ꯅꯨꯃꯤꯗꯥꯡꯗꯨ ꯈꯔ ꯊꯦꯡꯅ ꯇꯨꯝꯅꯈꯤꯕꯅꯤꯅ ꯔꯤꯇꯥꯁꯨ ꯃꯤꯠ ꯁꯤꯡꯗ꯭ꯔꯤ ꯂꯥꯏꯖꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯔꯛꯏ ꯑꯍꯦꯟꯕꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯊꯣꯡꯖꯤꯟꯗꯨꯗ ꯃꯀꯣꯛ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯣ ꯈꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯏꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯕꯨ ꯊꯣꯡꯗꯨꯗ ꯉꯥꯔꯒ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯥ